Mobile internet ke Athingba mari leinaba department ga khanaduna akaiba leiroidaba oiragadi Athingba Komthoknaba Hotnagani Haina Chief Minister N.Biren Fongdokhre wafam asi Meri Mati Mera Desh ke saruk ama oina New Delhi da chatkadaba Amrit Kalas Yatra gi team ama lamthabagi pangthokiba thoramda Chief Minister N.Biren Fongdokhibani Imphal gi Babupara da leiba CM Secretariat mamang da pangthokiba thoram aduda Education Minister Basanta Kumar Yas ki Minister Govindas Konthojam Health Minister Dr. Sapam Ranjan Yauna tongan lenga ki luchingba myoi kayana saruk yaki Toram aduda CMN Birena Makata na hai Prime Minister Narendra Modi gi meeting makada apunba Bharat amagi wakhalonda asigum thoram asi pangthokpani lamdam sigi tongan ba district singdagi leibak loduna New Delhi da chatkadaba khongchat amani khongchat asina lamdam sigi apunbagi saktam ngaktuna mating leiba India ama oinabagi mamal yamlaba paujal ama puri bani Miyoi tara manga team asi asoi angam yauduna mafam aduda thungluba oirasanu haukiba me tang ahumdagi lamdam sida thokliba irang na maram oiraga internet thingjin khiba asina miyamda kudong sadaba kaya thokalle haiba lengak su khangi hiram asiga mari leinaba department ki miyoi singa punna khanaduna thoidokna akaiba leiroidaba oiragadi athubada internet hangdoknaba hotnagani hainasu chief minister N.Biren Fongdokhi